अहानबदा मरोइबा पाव ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯗ ꯋꯥꯔꯜꯗ ꯄꯦꯁꯦꯟꯠ ꯁꯦꯐꯇꯤ ꯗꯦꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯑꯅꯥꯕꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯄꯦꯟꯅ ꯂꯥꯌꯦꯡꯕꯒꯤ ꯇꯉꯥꯏꯐꯗꯕ ꯋꯥꯐꯝꯁꯤꯡ ꯗꯣꯛꯇꯔꯁꯤꯡꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡꯅ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯑꯣꯏꯅꯕ ꯈꯨꯠꯅ ꯂꯣꯜꯂꯒ ꯁꯥꯕ ꯂꯥꯏꯗꯤꯕꯤ ꯑꯃꯤꯔ ꯒꯨꯔꯨꯃꯤꯠ ꯗꯣꯜꯁꯤꯡ ꯃꯥꯂꯦꯝꯒꯤ ꯀꯩꯊꯦꯜꯗ ꯌꯣꯟꯅꯕ ꯄꯨꯊꯣꯛꯄ ꯍꯧꯈ꯭ꯔꯦ आर्टिस्ट कम्युनिटी ने फुरूप की इरांग द लेखिद्रबा अथौबसिंग इमुंग मनुंग सिंगदा अंगंब सेल की तेंगबांग पीख्रे तोरबुंग अमदी कंगबाई की मरकता अयुक नुंगथिलदा बैरिकेड लौथोकपा मालहलगा सिक्योरिटी फोर्स सिंगना नुमिदांग द मैतै अमता चदहंदे कैस्पेयर गाड़ी न थतुन थम्मी हाइना खुंजा सिंगना फोंदोरकले तराम ओक्सरी हाउसिंग नुंगथल पुंग मरीगी न्यू टीवी की पाव अरिबम रेस्माना पिजरे Engaging Patient for Patient Safety हाइबा थीम दा वर्ल्ड पेशेंट सेफ्टी डे की थौरम ngasi Langol दा लाइबा सिजा हॉस्पिटल की ऑडिटोरियम दा पांगथोखरे थौरम अदुदा रिम्स की सेक्रेटरी के हेड ऑफ डिपार्टमेंट डॉक्टर 𝐂𝐸𝐿 मणिपुर नर्सिंग काउंसिल की रजिस्टर डॉक्टर 𝐴 सिजा हॉस्पिटल्स एंड रिसर्च इंस्टीट्यूट की चेयरमैन कम मैनेजिंग डायरेक्टर डॉक्टर 𝐂𝐸𝐯 याउना अतोप अतोप प्राइवेट हॉस्पिटल सिंह डॉक्टर सिंह नर्स सिंह थौरम अदुदा सरुक याखे थौरम अदुगा मरी लेनना रिम्स की सेक्रेटरी की हेड ऑफ डिपार्टमेंट डॉक्टर 𝐂𝐸𝐿 ना हाई पेशेंट सेफ्टी की थौरम असी पांगथोक्तुना पेशेंट अमदे डॉक्टर नर्स सिंह की मरकता लेनरिबा मरी पुन्ना खंगमिनबा मथौ ताई हाइखे डेवलपिंग कंट्रीज सिंगना डेवलप कंट्रीज सिंगदगी पेशेंट सेफ्टी असी खरा हेना सोकपा हेले हेल्थ केयर हाइबसी डॉक्टर अमदे नर्स की मसिंग क्वालिटी अमदे क्वांटिटी के लोइनना मागी कैपेबिलिटी कंपिटेंसी खक्तना ओनबे यादे तोंगान तोंगान बे इंफ्रास्ट्रक्चर की मखासु पोली हाइके पेशेंट सेफ्टी करम बकांदा खरा हेने इम्प्रूव तौबे यागनी हाइबसी डेवलपिंग कंट्रीज सिंगददी अनाब तरा की मनुंगदा अमदे निंगबा थुंगदना हनखिबे यावखे कनागुंबा डॉक्टर नर्स सिंगना अरानबा असोइबा वाफम अमा नंगखिबदगी पेशेंट कया थमोय सोगना हनखिबे यावी हाइनसो फोंदोखे सिजा हॉस्पिटल एंड रिसर्च इंस्टीट्यूट की चेयरमैन कम मैनेजिंग डायरेक्टर डॉक्टर 𝐂𝐸𝐯 वर्ल्ड पेशेंट सेफ्टी डे की मरु ओइबगी मतंगदा वाफम कया फोंदोखे ताजे लोइनना मीडिया की चिलिनाव सिंह खोगे अमजुगी फाउंडेशन यावबा थेंथरगा नाइबिरमबगी दमक्ता हनना थागचरी मेसेज खरदंग खोई पब्लिक ते होनजबंग मगदी नसी पांगथोकचरिबा प्रोग्राम असी माइपाए हाइना लौजगदोरिबनी अखोई पेशेंट सेफ्टी की मरमदा करिगमितमक्ता ngangaribano amadi WHO ना वर्ल्ड की ख्वाइदगी मकोक थोंगलब ऑर्गेनाइजेशन सिना करिगी मागी पांडम सिंगी मनुंग दमसी अमा ओइना थमइनो हाइबसी मतंगदा अखोई डेवलपिंग कंट्रीज कना डेवलप कंट्रीज अगी खर हेला सोए हेल्थ केयर हाइबसे डॉक्टर नर्स की मसिंग क्वालिटी क्वांटिटी मागी कैपेबिलिटी मागी कंपिटेंसी सि खतन ओन बियादे ngasi यामना सरप्राइजिंगली अखोई मैटरनल मोर्टिलिटी रेट इन्फेंट मोर्टिलिटी रेट कासी अखोई लमदमना यामना वांखलइबा मयामना प्राइस का पिरेसी यामना अंगकपनी मसिदा अखोई हेल्थ केयर वर्कर्स सिंगी अखोई डेडिकेशन यावदब नते अदुगा अखोई पेशेंट सिंगी अखोई इम्यूनिटी लेवल सिसु याम वांगम ताई अदुगा ईश्वरना सो अखोई चांबिरम ताई हने खनजे हजिक्ति तसेंबदी गोल्डन इरा ने अनाबसी खंगगा लाई अदुगा कैसु लोटपसु यारो अदुगा डाटा मयामसि लोइना लैबा अइना सिदा चंगिबा डाटा सि दिल्ली दा दम उबे याबगी अदुगी इलेक्ट्रॉनिक डाटा मसिगी तौदे यादे हना इंडिया गवर्नमेंट से कन्ना तौरई लोइना यूनिवर्सल हेल्थ अब याम कन्ना चंगजलैसि इंडिया की याम कन्ना लायंगबसी अफोर्डेबल ओइना बायना मरु हेल्थ याम कन्ना फोकस से तौनरई अदुना हाइबा हेल्थ केयर की एस्टैब्लिशमेंट में आमसी मागी प्रोफेशनल इक्विटी मैनेज तौरगा अनाबगा एंगेज तौरगा अनाबगा खंगमिनरगा प्रजा खंगमिनरगा अखोई खुसमना चमिनरगदी अखोइना पामदब थुदोक मयामसी याम हंदगनी मखा ताब डेलिब्रेशन होगिबा हानगी मयामसीदगी यामना चावबा अखोई नॉलेज की इन्वेस्ट तौरने खली लोइना इसादा ngakta लोसन बे महता मयाम की ऑर्गेनाइजेशन सिंगा अमुका हाइरि सिंगसे अमुका हाइदोक पिरगा पुलप ओइना कोई प्रैक्टिस तौना बताउसी
1 million heroes kauba multi-platform entertainment brand amana Manipur thoklib irang asida mioi chama humputara manga hena sikraba mioi listing ama chama subna nipan hena asok apan nangkibaga loinana yum listing mari chachet Marfu taruk hena mai thadok khiduna hauzik relief camp sing dil leiriba mioi singi mateng khara oinaba senda lambi ama pinaba pandamda Japan gi art makhal ama oiriba Amir Gurumi dol haibadi khudna lang lolaga saba laidibi malim gi kaithel da yonba yanaba training pikre DIPR na thadorapa pau amagi matung ina Amir Gurumi dol sabagi training asi August ki ahan ba chayol dagi hauduna Manipur gi relief camp manga da leiriba Yauning ba mioi singda hauzik piriba asigi manung chana mioi chani tara hena leiba Thobal district ki Khangabok relief camp asisu amani Kakching district ki Sugnu awang laikai dagi angang ahum gi mama oiribi chahi kuncha taruk surabi Laistram gita leimasu matam khara imung manung pobang ngamnaba cross-setting gi training asida saruk yariba mioi amani Haugiba me kuntareta makoigi khul adu masak khangdaba singna landarakpadagi hingnaba chenthораktuna mafam asta leire gitana hai khudna lang lolaga saba asti yamna laiba amasung pothok hena su puthokpa ngamba atmakhal amani relief camp asta sufam nompham khangdana leiramba adu 1 million hero gi team asina laktuna makoida training pibibadagi ngasidi at asida khudloire amadi puthokliba pothok asidagi paisa lagnaba team asina hodna bibabusu thagatpa phongdokladuna art makhal asina miyamda anauba inot ama pire haire dol artist amade master trainer oiriba utpala longjamna hai training program asi ningthina pangthokli training ase saruk yariba singna so basic khanglaga leibani na thoina awaba oide makoida dol adu matau karamna achumba mawangda sagani haiba pattern adu takpa khaktani dol saba asina makoina thengnakiba awaba sing adu matam kharada oirabasu kaubung ngammi amasung masina anoba mayolda lamjingli haire 1 million heroes ke founder Monish Karamna project asi sugaina tagladuna hai mahangna Singapore de leiningai matamda Manipur gi irang asi thoglakhibani irang asi gi pau asi hek tabada kari tobe yabage haiduna khalakpada lamdam asi gi nupi singde fisal lonsa da hai singba amade khulloiba oibana dol sabage wakhalon asi lakhibani haire Crossed dol asi icham chamba dol nate masi anoba inot amade wari kaya sagonai haibage khudam amani haire Sugnudagi me kunipanda masakhangdaba singna landarakpadagi relief camp dal leiriba chahi nifunipan surabe angom sangita leimana hai dol sabagi training asina sel thumgi awaba khara makhai koklagani haibagi makoida thauna ama hable training asta sarugi yaba asi kanagani khalli haire Coordinating Committee for Cultural Fraternity Manipurna May ahum dagi haurakiba thokaningdaba irang asina maram oiraga laikhidraba athauba singi imung manung singda ngamjaba selgi tengbang khusinakre Learning thau sanamahi laisangda ngasi langbangi noma panba thangja numitagi chathaba haugadaba tha ama chupna langban chara tambagi haudokpa thoramda sarugyaba lakhiba laikhidraba athauba singi imung manung singda ngamjaba mateng ado Coordinating Committee for Cultural Fraternity Manipur gi maikai dagi khusinakhibane Manipur gi tongan ba art form sing jagoi isai lila drama Aiba Singh Thangta Amadi Atai art form makhal kayada leiriba Oza Guru Singh artist Singna Amato Oina Punsinduna Handak Thoklib Irang Asiga Mari Lainana Semkiba Coordinating Committee Asina Mamang the Delhi the Chatuna India gi Prime Minister President Amadi Atai Lusingba Singda Memorandum Pisinba Laikhrabani Manipur da athuba matamda tangdu leitaba purak hanbinaba government na honabiu hainaso Coordinating Committee for Cultural Fraternity Manipur gi co-convener Takhelambam Siam kan haina apel tawkhe Ngasi fawbada Manipur da thokliba laibak thiba tangdu leitaba thiba sida koina tongan ba art forms na leibak cultural activities culture tawjariba ojagur artist aikoi mayana punjalaga asigumba laibak thiba thawtuk singa sida laikidraba athauba thaubi yankhayum dogi mafamda aikoina makoi awabada saruk yaba aikoi apunbagi saktam kaibi yaro haibu wafumda aikoina saruk yajaboina laikidraba singa dugi thawaina ingna sinna mafu de konda leunabagi damakta adugumla banga sege sara tamagi thoram sida saruk yabagaluna aikoina artist community gi maikai degi ngamjaba mateng khara laikidraba manung aikoina yamna chamna shanti pamjaba ingna sikna leiba pamjaba aikoina Manipur da shanti halana biu wa Haukiba me ahumgi kuki attack adugi horakphum oiriba torbung amadi kangbay gi sarukta barricade lauthokre chathok chasin tawba free oire hairiba asi aranbu wafamni hanadagi kariso ahongba leite haina torbung gi volunteers singi secretary ts abungna phongdokre
mahakna haikibada barricade lauthokpadi lairadana hanadagi hena athingba thamjilakle ayuk nungthilda yengbada thamdaba manaba lauthoklaga numit hek tabaga kana amata charhandara lambi punamak thingli haike Chumna main road ta thingbadan natana khulak lerak ta chatpa phoba Indian Army ki 𝐂𝐲𝗄𝗓 na thatura thamli loinana wana barricade saduna maite sing chatpa thingli pause amadi electronic media da free oibegi wa ngakta panghaida haiba aduga leingak nasu ing tap purakle hekta haibasi tawbiganu mafam da laglaga ground report lawraga asengba achumba aduta miyam da khangan biu haina ts abungna appeal tawrakle barricade se hanadagi ahom kaisu leite barricade se ayung din matamda only free kitang thaba lay adubu nungdangi matamdadi moina thingiba hanaga chap mane barricade se dagi hen hentoktana hajikti hosikai sidagi changa khoi leirak tabukta army gi kesper gari si mafam ahum mari thongna khamjandana adagi anoba khoi gi bamboo na saba barricade mafam ani hangna khoi khunna bobo changba ta sengna hana khraga yum yengma yarmudu hajikti pura block tokre masigi pawsi bu lana tawraga khoi honorable minister kyana su aduga khabar da su electronic media da su khoi gi torbungda khoi mi hongjale shanti leire na hari basi khoi si jaga si ta sengna hajibuki hana gi film dagi ohong ba kari su leite masigi matang se khoi government side tagi athubu matamda khoi matik cha thabuk paikhat piro haiduna khoi kyarak laujarabani kyarak haijarabani laumandana khoi tasengna khoi wabu ware no yaragadi masigi matang sida khoi government side tagi chap chaba action lokhot piro haiduna khoi sarkar gi makai da thamjari moi gi jaga dadi moina freely move tawraga leirabani na khoi gi jaga sida jo khoi changjaraga haibani khoi irang hauge haibnate khoi hangauri ba yum pochai mangi ba singasi khara da su kan hauna ba khoi chakhibai na chakre hajik adubu chakhau da ba singsi pochai khara da su kan mangam jona ba khoina yum da khoi gi moi ga nakna bazar area da chang hebna te oli torbung sabal mamang sida chang ya hebda haji buktu athing pibiri masigi matang zo ei garmengi puning sing hinjari atu matam na masi chang yana masin biro Panbei madudi Manipur Police ke IGP 𝐒𝐄𝐲𝐸 haukraba sagos se numita paumi sing da phongdokhibada 𝗙𝗢𝗥𝗟𝗟 kangbai phobagi lambi paring da thamlamba barricade sing adu lauthokpa haure haina phongdokhibani Manipur ki Governor 𝐒𝐄𝐲𝐸 na ngarang Kangpokpi district ki manung chanbada leiba relief camp ahum da chatuna mafam sing adu da leiriba lanjenarakpa miyoi lising amaga chamga kunmathoi amadi imung chahum marfu mapan gi miyoi singasu unakre unaba adu da governor gi maikei dagi relief kim tengbang oina blanket kankhal kitchen set tarpaulin amadi sanitary pads sing khusinakhe Miron bi yauna anaba amadi ahal oiraba singdasu sel oina lupa lising amamam mating pangke governor gi khongchat adu ahanba oina Kangpokpi gi laikop champhaida leiba diet center da chatke mafam aduda governor bu textile commerce and industry minister 𝗫𝐶𝐿𝐴 amadi deputy commissioner Mahesh Chaudhary anina taramna okhe Mafam aduda leiramba imung chama nifu nipan gi miyoi chamga kun nipan gi wakat munna takhe tungda governor na Jalen community hod leiriba miyam ga wari sanaba ga loinana district administration gi maikai dagisu ana layeng de changba sing mateng pangnaba pautak pikhe Mafam aduda wangang bada governor na haujik ne tadaba phibam asina Kanglup animakta yamna sokhale maram asina miyamna leingakta cooperation piduna ing tapalamdam ama puraknaba hodaminasi haina appeal tawkhe Tungda governor na ITI Kangpokpi da hangliba relief camp da chatuna mafam adugi phibam sing yangsinbaga loinana relief ki mateng sing amade sel oina lupa lising kunsu mateng pangkhe mafam adudagi governor na DC office da chatuna district administration Indian Red Cross Society Senapati branch Kanglup ki irang na sokhalaba imungi miyoi sing amade CSO sing na unaduna mifam ama pangthokhe mafam aduda Mahagna IDP imung ahumda lupa lising manga gi sel gi mateng pikhi masiga loinana handak ta pangthokiba SAF under 16 football championship ta Indian football team gi captain oiriba haujikna relief camp da leiriba namgoho matega unaduna mahapu thagat pa phongdok pa loinana lupa lising tara mateng pangkhe Thamari hena irang thoklingai manungda Yaripok bazar da leirambi kuki Kanglup ki nupi ama mahaki piklibi masa ani gi loinana tekta kaidana imung manung gi miyoi singda sinakre amarom da ngarang amadi nahan gi manungda security force singna mafam kaya da thiba humba gi thabak cha thabada khulai kaya phagat pangam khibaga loinana bunker ani amagasu thugaikre
Manipur Police ki control room dagi ngarang thadoraki chirol amagi matung ina ngarang Yaripok Bazar da leiram khibi kuki nupi ama amasung mahaki pikliba masa ani CSO amasung Manipur Police na tekta kaidana mahaki imung manung da khusinakre amarom da police ki pau amagi matung ina Imphal West District Police na Singjamai Police Station ki manung chanba Konjeng Laikai maning area da thiba humbagi thabak chathake maduda Konjeng Laikai Waisal Maril Khong Kalbat manakta chingnengai oiba mawongda bora khaw ama leiramke maduda magazine ga loinana M16A1 rifle ama ISE-36 hand grenade manga amasung tube launching ani yauramke khulai sing adu Singjamai Police Station da khusinakre haire National Highway 37 haibde jiribam dagi Imphal tamna maru oiba changdaba yadraba podlam sing purakpa truck chahum loinana National Highway number 2 Dimapur dagi Imphal tamna truck chani mari security gi akanba section thorang piduna thogalakre Pungpham asida tongan mamafam kayada puna checkpoint chama kunthani thoi thamki amade jingnaba mioi lising aniga chani kunthama thoi gi mathakta wahang pahong chathake Thasti ki tara humdoida Punjab ke Mohali da leiba Saraswati Group of College ta mahi tamlibi mahairoi singna leiba ki luraba tanpham asida thabal chongluba adugidamak Manipur da leiriba CSO ima event maira paibi loop sing amasung Manipur miyam gi maphamda lale haina sengdorakle Thaudok adu mahairoi sing asina wakhal khanthaudaba amade iraicha kaya gi thamoi sokani khanghaudaba dagi thokibani Handaki matang asadi miyam na ngakpinaba amadi matung tarakpada amuk hana thoganjararoi haina sengdorakle Chahi amagi langban thana lakpada maitai phurupna haikat laikat tambagi thoram miyam na ngalingaidagi pangthoktuna lakpa thoram amani matam amada miyoiba oina taibang malemda leiramba ngasina punsi chengjel loiduna Lairam Lenda Tin Kraba Ipa Ipu Sing Ima Iben Singda Leihoriba Macha Masu Singna Ngamjaba Sing Thoiding Hailai Kharadang Katuna Thaunibagi Thoramni Langban Lehun Tamba Thoram Asti Maite Singi Marakta Haikat Laiket Tambasi Manadana Haibade Mi Kharana Langban Thagi Mayaidagi Katpa Khara Amana Langban Gitara Taruk Nipan Badagi Katpa Ahum Asumna Tongan Mana Pambagi Matung Ina Pangthok Naba Miyamna Thengnare Masigi Matangda Maitai Puyagi wari liba ira thauni tauzariba Somananda mangangna magi oiba wafamda tha ama hauba haibasi noma panba haina maitai na masing thiba haubanina noma panbadagi langban lehun taubana achumba oigadra haina phongdorakle tha sigi manungda amada hektat katpadadi karisu akaiba leite taubatabu Manana taubana lainingi masak chumna chatpa oigadra haina khalaga ngasi noma panbada hailai katpagi thau asi pangthokpane thau asi noma panbada katpa chumgani haibasi miyamna amata oina saugatpinaba miyamda paujilakle ngasi ai pharbu koru langban thagi noma panba sidagi hawraga maitai fruit talajariba koi punamakna pai phogin famda haile katpagi tharamsi ngasi noma panbadagi hawminasi ekoina thayai dagi hawraga katpasi thakhai ma mangana thambasi ngasi gi sana bisi thaduaga pai phogin famda noma panbadagi katle haraga thabumsi ma punna katminadana layo khabai pai phogin famda haile katpagi tharam langban laiba lehun tambagi tharam se punna noma panbadagi hawminasi hadina reisa punamakta paujelasi bijari Ngarang numidang pung mapalom tabada Segmai Police ki team amana Kangla Tongbi Bazaar board laikai maira paibi amade local club singa punna achar awok sing check tobada mioi amadagi yamlaba yungau liter chani tara taret phagat pungamkre yungau ka korena phagalba mioi adude Tamenglong district ki lower tako village tagi chawan alin gi machanupa ningdaubo chawang chahin nifu marini haire Swasth Bharat Mission gi makhada chaliba chahi asigi September 15 dagi October 2 foba pangthokadaba Swasthya Pakhwara Garbage Free India gi thoram ngarang dagi hauna Jiriba Municipal Council na sinduna hodokre Ahoba numita tongan mafam singda chatuna door to door volunteer registration drive students singi painting competition amadi Swasthya pets lawbana chingba makhal makha kaya gi thoram sing pangthoke Council asigi executive officer Moirangthem Surjit Singhna phongdokpada thakhai ama chubna pangthokadaba thoram asida Indian Swasthya League 2.0 competition amadi Swasthya hi seva na chingba gi makhada pangtholakpada miyamna thokpiraktuna saruk yabirana basu phongdokhe Handak chahi gi ISSLCE gi
सब्जेक्ट मरी की कंपार्टमेंटल अमदे स्पेशल एग्जामिनेशन हौजिक ओइरिबा फिवम असिना मरम ओइरगा याइथोकिबा अदु साइंस सब्जेक्ट की ओइना लागलिबा सेप्टेम्बर 19 MIL मणिपुरी मैतै मयेक नेपाली बेंगाली हिंदी जौ माउ फर्स्ट लैंग्वेज एलिमेंटरी हिंदी एडिशनल इंग्लिश न चिंगबा सब्जेक्ट सिंगी ओइना सेप्टेम्बर 19 सोशल साइंस की ओइना सेप्टेम्बर 10 अमदे मैथमेटिक्स की ओइना सेप्टेम्बर 19 दा अयु पुंग 10 दगे हौदुना नुंगथिल पुंग अमगा मिनट 50 फौबा पांगथोकलगनी हाइना बोर्ड ऑफ सेकेंडरी एजुकेशन मणिपुर न खंगलकले लोइना थांगता अमसुंग फाइन आर्ट्स की प्रैक्टिकल एग्जाम लागलिबा सेप्टेम्बर 15 दा उरिपोक के हेरिटेज कन्वेंट स्कूल दा अयु पुंग 10 दगे हौदुना पांगथोकलगनी हाइरे मिनिस्ट्री ऑफ कल्चर न सिंधुना ngasi लेबाक असिगी परफॉर्मिंग आर्टिस्ट मरफू मरीदा संगीत नाटक अकादमी अमृत अवार्ड न्यू दिल्ली दा लांथोकलगनी हाइरिबा मना असि लेबाक असिगी लैरिबा आर्टिस्ट सिंग हाइबदे नेशनल अवार्ड अमता फंगद्रिबा मसागी चाही 65 गी मथक्ता लैबा सिंगदा लांथोकदबने मना असि ngasi इंडिया की वाइस प्रेसिडेंट जगदीप धनकर ना न्यू दिल्ली की विज्ञान भवन दा पांगथोकपा थरमदा लांथोकने हाइरिबा मना असिदा सेल ओइना लुपा लाख अमा तमरा पात्रा अमगा अंगा बास्त्रा अमगा यावरी मना लांथोकपा की थरम असिदा मिनिस्टर ऑफ लॉ एंड जस्टिस इंडिपेंडेंट चार्ज एंड मिनिस्टर ऑफ स्टेट फॉर कल्चर एंड पार्लियामेंटरी अफेयर्स अर्जुन राम मेघवाल अमदे मिनिस्टर ऑफ स्टेट फॉर कल्चर एंड एक्सटर्नल अफेयर्स मीनाक्षी लेखीसु सरुकियागनी ngasi mana fanggadoriba sing asigi manungda manipur dagi masak nairaba artist mari yauri makhoi sing adude nata sankritana da masagi chahi sama suraba wai jatra sing tribal music amadi dance ta masagi chahi marfu mari suraba salmon and manipuri artist ta masagi chahi humbutara tare suraba hizam tombi sing amade manipuri thangta da masagi chahi humbutara mapan suraba haurongbam biswarup sing ne मसीगी मथक्ता अवांग नोंगपो स्टेट सिंगदगी आसाम दगी मियोय मंगा अरुणाचल प्रदेश दगी अनि मेघालय सिक्किम अमदी त्रिपुरा दगी आर्टिस्ट अममम यावरे इंडिया की ममिंग लैरबा फुटबॉल कप अम ओइरिबा सुब्रोतो कप इंटरनेशनल फुटबॉल टूर्नामेंट गे हुमफुनिथोय सुबा एडिशन लागलिबा सेप्टेम्बर 19 दगी हौरगने हाइरिबा टूर्नामेंट असिदा स्टेट 19 अमदे यूनियन टेरिटोरी सिंगदगी टीम 54 सरुक यागदौरे टूर्नामेंट असिगी चाही 13 की मखादा जूनियर बॉयज के टूर्नामेंट दिल्ली दा पांगथोकने नुपी मचा सिंगिना गुरुग्राम दा सानगने मसिगी मथक्ता चाही 13 की मखादा लैबा नुपा मचा सिंगी कंपटीशन सिंगना बेंगलुरु दा सानगने हाइरिबा टूर्नामेंट असिदा बांग्लादेश अमदे नेपाल दगी फुटबॉल टीम सिंगसु सरुक यागने सुब्रोतो कप हाइना मिंथोलिबा फुटबॉल टूर्नामेंट असे पिकलिंगैदगी हौना आंगांग सिंगबु फुटबॉल मसानादा मखोंग सोमलकनबगीदमक एयर मार्शल सुब्रोतो मुखर्जीना होदनरंबा थौदांग सिंग अदुबो साखंगबु ओइना महाकी मिंग लौदुना थोनखिबने हाइरिबा कप असिगी अहानबा टूर्नामेंट इंग कुमजा 1950 पांगथोकपा हौरखे अरोइबदा मरोइबा पाउ मोहना पिजरे सीजा हॉस्पिटल दा वर्ल्ड पेशेंट सेफ्टी डे की थरम पांगथोखरे अनाब सिंगी पुगनिंग पेन लयंग बगी तंगाई फदब वाफम सिंह डॉक्टर सिंह फोंदोखरे रिलीफ कैम्प दा लैरिबा नुपी सिंह सेंदा लंबी ओइनबा खुदना लोलग साबा लाइडिबी अमीर गुरुमी डोल सिंह मालेम की कैथल दा योनबा पुथोकपा हौखरे आर्टिस्ट कम्युनिटी ने फुरुक की इरांग द लैखिद्रबा अथौबा सिंगी इमुंग मनुंग सिंगदा अंगम सेल की तेंगबांग पीखरे तोरबुंग अमदी कंगबाई की मरकता अयुक नुंगथिलदा बैरिकेड लौथोकपा मालहलगा सिक्योरिटी फोर्स सिंग नुमिदांग द मैते अमता चढ़हंदे कैस्पियर गाड़ी ने थतुना थम्मी हाइना खुंजा सिंग फोंदोरकले हौजिकिदी मतंग असिदा न्यू टीवी ने पीबा पाउ लोइसिनजरे मखा ताबा पाउगिदमक नुमिदांग वाइरम पुंग 5 गे इंग्लिश न्यूज मिडिंग ताबियो।